Jiribam district Manipur gi amata ngairaba tea estate asi paktaknana cha tharamlabasu haujikti mailenaba singna midyeng changbiba watpadagi Manipur da tea estate ama leirami haibagi maming khak ngaihobagi fibamda leire Mahausagi khaldasu akaiba pidaba amadi aikhoi miyoibana yamna toina sizinaba amasung sizinabada hakchangdasu kanaba makhalgi tea plantation asi Jiribam da amuk hanna hingathalabade Manipur state asi ki top pa achauba resource ama oiba ngamgani haibagi thazaba lei Hiram asigi matangda aikhoi gi Jiribam correspondent ROSHIMALA SAGAPAM dagi akhanaba paudam ama Manipur state asigi amata ngairaba tea garden miyamna tea estate aina khangnariba chamana bagan asi ingkumja lising amaga champan ga marphuma marphuni thoi adwaidagi agriculture department gi makhada Manipur plantation crop corporation limited na Jiribam gi mongbung amadi moljol khunani gi lam ekar chambi ga nifurong gi mafam singda paktangna tharam ki hari adu ingkumja lising ani adwaidagi mari leinabana miyang changba watpadigi hariba tea estate asi nongmonong gi marai chetharapi phimda lakpadagi ngasidi Manipur tea estate ama leirami haibigi amin khaktamak ngaiduna leire 81 da Zadom haiba manager ama lai director naga che chang inrega matam da nakoi khun ani na moyol ga mongbung livelihood hingna na ba akoi na thabak pi gani haina haiba da akoi na jam phare haina akoi na cooperation da pi ba Ladiu si hengalan ba mathangi zum tong no gi sum ngai le bise da du gi lam du su khoina plantation tor ga di khoi da erosion kari kra le ba ha mang ba na moi da economically sound oi de do moi gi livelihood se uplift to ya ni haidana khanara matung da Jiribam na tan ko tai da su loina all Manipur go na khanara kana 1981 82 state da Manipur plantation corporation se company 1956 ki makha da linkal le adi manung da yoram si Jiribam na cha thare atai coffee tha ba gi mayam si yoram le tingi matung da 328 40 plantation cover to lo re adi manung da 150 hectares na production over horobane gross area atop mayam ahen me jaga yogadi 440 hectares mu oigini project pugi matuna 1000 ga plus something adumana permanent labor in thok piba 400 to 500 labor amane seasonal labor in 4 to 5 months sahi me da thok piba ngamne na mine project report tawjabani aduga matam da fund flow se am sang naite khoi targeted area se cover to hori su matam chana fund si sanction tor tawa aduna maram orga su ayamba ingthan gi bani hajeningi tumda thok se ka da average 300 to 400 labor gumbadi extension gi plantation gi maintenance gi plucking gi mayam da project piba ngamami state government gi agriculture department di sa gi maram da experience laiba si maram da particular oina training chalu mi je thoro kolite yara ga de ongtang revive tongna waina cabinet topi da ongtang hingal laga di Manipur oina mangje bani masi almost 90% complete ore hai bi 2 crore gumadang matam da support pibi ne magadi muthat pagi mahuta ngasi Jiribam gi kenu sa bagan je hingna leram bi yai Chamana haiba posi Chinese singna sina ba hongto me India da mu chamana si pusalakre pak chan na si India gi nangna pa jiri khat lamdam si chamana si thare Manipur gi matam gi sakan hojiri da su chamana si thaba jai hai na sol test ka torga chamana si thaba hui chamana ba ga sina mi am thawk pi khapone chamana ba ga ma Manipur da leiba hai se thaka gi so income ma generator chamana si schematic tang re Manipur society da na thaga Indian culture cha hai se part of life oi da mi ma ko bi cha am pi thak pa ching de chale Thagudaina sa lola thaini chamana haibasi aidigi consume tawrba pot am oirba da asiguma chamana factory ama sihan ba haibase yamna nuwaiyade Matamaduda Jiribam gi mongbung amadi moljol khun gi ningthau singa Manipur lengaki makok maru oiba singa yanaba ama gi makhada lamsing asi Manipur plantation crops corporation limited ta sinaduna Manipur gi ahan boina chamana paktangna thabagi khongthang asi laukhlikhiba hairi khongthang asina paktangna mai paklabadi mahusagi khalda kaiba piba plantation sing asi thabagi mahutta mahusagi khalda akaiba pidaba makhalgi chamana pambi sing asi Manipur gi tongan ba district sing maru oina singi lamsing asida paktangna thaduna Manipur gi seminlon amadi Manipur gi miyamna thenariba thabak phangdabagi awaba asida su kharata orubasu mating piba ngamgani haibigi wakhalon phawba thangnam ki haidi adu plantation asi Jiribam gi oina mai paklabasu matam sangna chamana thabagi thabak asi sathaba ngamkhidaba asi Manipur gi oina laibak thibani nupi director oibu matam da so ai ahum rak challe aba agat pada sandu lakte ba amuka challe amuka jing si haina to ya ba adu lakte ba matam da de ahum rak challe da de mana so haire se thau da khoi na sujir ga chakhra Manipur government jadri haina to khriya ba ko adu ga khoi director na haibu gumne khoi to si haina jin daga dum to bani aba sahi tara gum ba se khoi cha bani
ngasi thoi singda mayam kokthoi tonri seida chabagan ji leram taragadi sida factory mai do compulsory leram adon gi sahib ki thabak ni harami ni cha thabse adu mission da su yare na hujiti assam do kan tori jiribam da tori simukti akoi control planting aktani gi soil conservation gi keno do yam phadana observe tor ko tawjagi be valley da thabaga singda thai se khene control planting tawe adagi amuk control drain mayam lai adi mar ta khoi na napi phan kan da strip khame erosion thoktana ba control drain mayam na erosion se loine mak thingi mana climate resident variety tharak pai se cha gi nom sadi mas mix up tor thaga dam ne ba kai gumba epidemic ma lao tin tarak pa khang ne ma am katang oi pak tak mang gi ne ba du resist song no ba mix up tor ko mai loi thane cha si tharam ta de ngasi total population se 32 lakhs ne na khoi ne assume tor ko so si manung da 1/4 mana da thak ta boy ga so 24 lakhs na cha thae na khalagadi 24 lakhs da no da mi mo na cha kap ani khatang tai na pa kan da jahi me de 48 lakh kg se oi cha darkar lai ni paisa don thogadi lupa chani na kg ma man par ga so 96 crore gumadi oi cha thak ko explain to ina koi pikhaba state si dagi koi manipur cha ba si phadana hingam ba yam chaw sen phang de isa na thok sabang ngam gani na haijani proof sigi oin am short sighted oye wakhan se amna thien bai thate de haini hangam thaba jati ni haitare khoi dakupi thaba ne khoi ago pambi tharaga samana tharaga matam kuina sang sangam madui kana bel khot to khoi ngai bu ngam de khoi si sana gi marung ko pnb se be me la ngasi ma sa thong ba mai matam gi miron du da ma do khomje la ma thon wa ram chaki ba masina tung koina miron hingdra jati ma sukan han ba porgane hai do moina khan da khoi thought thinking se kitang re engineering to wi tangai phadu su lei hai ai ti mai na khanjai hingaden wadi karigidi yaroi yam chawa magok te hongni du yamna masima tu torge kanao momna thawa yauna government na si toro no na to wiragadi farm decision am golena natana ga e single ni na mu amanong ye ngale ra amanong kenam to visit to di matam do sim pass to kini manghen mani hingen gini hong musu thengbalawni global warming tholi bijili greenhouse gases atmospheric carbon dioxide ne maru oina ni ti base agroforestry setri yaure cha pambi yaure si myam si to kan carbon sequestering atmospheric carbon dioxide se capture to ba absorb to ba mangan bijing ngamgi cha keno si phadin lei setri degi cha moi je pula kan da go 6000 kg 5 point something mega 1 megagram sina 1000 kg equivalent oiba almai 6000 kg gumba per hectare per annum sahi amada hectare man tobung ami government burning cha na di handhan dei Manipuri amata ngairaba mahausai khal hongakpada mating pidaba amadi global warming tholakpa matamdasu mating pidaba asigumba Manipur gi tea state asi hingalanbagi tangai fadaba lei haidiba tea state sina paktakna na tharabadi Manipur gi mioi kyara thabak pibitana tana Manipur gi achouba land resource amasu oigani haibagi thajaba lei paudam jariba ROSHIMALA SAGAPAM IS News